First of all, the EPAC TV News welcomes. United States of America की California the numit tarukni hena chalakhrab achogbu lamai asi leibak asigi puari the khwaidagi sathiba thodok amani haiduna President oina khankraba Donald Trump na malengmi khwaidagi mapangal kanba leibak ni hairaga US na Los Angeles ki lamai thengnaba ngamdabasi lengak amadi administration asoibini haina phungdokre Hawjik phawbada Los Angeles ki lamai na mio tratruk hena sikhre lak kaya gi yum amanga ta thokhangré Los Angeles City manung yauna lamai yasina hojik phawbud lam ekor lising kuntra manga henbada maina tumna chakre Donald Trump na hai lamai yasi hojik su tap tharak pa leitan akan mamong da chakli California gi politician sing amdi administration pairibal mioi singna lamai yasi kamdong na control tawguni haibasu khangde mamang sahida mayor Karen Bass na Los Angeles ki fire department ki budget kak thakhiba aduna maram oiraga firefighter sing mapangal puthoktu na lamai yasi thengnaba ngamdre Masigi matakta lamai si horok tingai thakar gi mamangda insurance company singna yum kaya gi insurance policy kakthatuna leiramba asisu thijinba yabu pham oi haina Donald Trump na phongdokhi pawasi ga marilina banakala madana San Fernando Valley Los Angeles ta lamai chakpana maram oiraga ahin ba mongda kiningai oiba phibam da leheli hairi USA gi Los Angeles ta leiba Pacific Palisade ki mafam sing lamai chakpana maram oiduna mafam aduda leiram yum kaya leito mankraba matung makha tan chalakpana ka henna mi ta mafam am oidiba San Fernando Valley da lamai adun ahin ba mongda kiningai oiba phibam da leheli hairi lamai chakpa adubu thingnana bu khotna bata tongan ba thabak thorom kaya lakot khibagi manungda nongthaktagi aircraft season adun ising haithaba amadi mai muthatna ba chemical sing thadaba yauri haiba khongthang sing adun maram oiraga chakhauda yum kaya amadi kan mangamki Nongthaki mateng amasung leimai da leiba firefighter sing apunba khongjang ama akanma mongda amanga ta thokpadu thidilakna bu hotnari haukiba leba pokpo numitagi lamai chakpagi thodok aduna yamdrabada ngarang athengba phawbuda miyo tratruki punchi manghankre haina mafam madugi media gi report matung in hairi loinana lamai aduna yum amadi office building lising tarani pan hena sakhanba amadi mang takhanba yawkhrabani haina fire official sing maikedagi phungdokli Senjau paiba miyo kaya gi yumsu lamai adun ut onhal khibani hauji pung kun margi manung da peli shot fire haina mingthon bul lamai asin ahin ekor lising ama chaksil laktuna hana saklam da yum kaya amasu chakhal lakli California fire official sing report ki matung inadi pali set lamai asigi hauji phawbud cha da tramatul laksin mangamle adubu lamai adun ekor lising kunithoi rom di manghan khrabani mafam madu sitpa santa ananu sitna thangjini mita mai chapui khongjil adu khara hanthan gi adubu lakadab sayol dam hengalakpiana leidi hainasu pawosin makhatare atopa paw amana South Lebanon da Israel gi air strike ta mioi ahum sigre hairi kha thangba Lebanon gi siba farmers manak ta mioi kangbu amada target tawduna Israel na chathab air strike amada mioi ahum sigre haina Lebanese military source amana nongmaiji nimit phungdokre masak ta thokingdaba source aduna haiki Israel gi drone amana siba tawn gi kha thangba tharuk basta area da air to ground missile am kapsin ki Israel Defense Force na thangjini mita chirul amada haiki air force na siba farmers area manak ta chingna mi ahum masak khanghi amasung attack to ki hairi marak asida Lebanon gi civil defense ki general doctorate na nomajing mita Lebanon gi khiam town da hakchang ani nakowa town da mi nipan hakchang sing phangmangam ki biadha khunda hakchang ani amasung tayar harpha village da hakchang am phangki haina pawsin hairi Israel amasung Lebanon gi khulai paiba kangbu Hezbollah gi marakta soknariba tha tram mario ceasefire ama United States amasung France na sinduna kumja 2024 gi November gi tang 13 tagi chatnaba hogibani ceasefire gi yana che sahi tawrabusu Israel gi army na hojiksu Lebanon da strike leptan chathari madu da miyo kaya siri amasung aso open nangli Israel na Hezbollah bo ceasefire thugaiba gi maral su siriban nakalam romda Ukraine gi Aryan attack amad Russia gi achouba refinery ama pokhai khre sniper attack na troops sing ambush taw khre hai Russia gi Tatarstan region da leiba tani ko oil refinery singda Ukraine gi aerial attack amana chaun amanga ta thon khre loinan Ukraine gi maiki digi chathaki ba sniper attack singna Russia gi troops sing ambush taw khre hai Ukraine gi National Security amasung Defense Council gi official Andriy Kovarko na phungtok khibada Tani ko oil refinery asi Russia gi achob oil refinery sing manung da am oiribani
लोइनन अनौब टेक्नोलॉजी कया सिजनदुना थाव पुथोकपगी ख्वाइदगी चाव मफम अमसु ओइरिबनि मफम मसिद सही खुदिंग चावरना टन मिलियन 33 की मथक्ता थाव पुथोकप ngami यूक्रेन एटेक अदुना मरम ओइरगा ऑयल रिफाइनरी दगी मरु ओइबा प्रोसेसिंग यूनिट अदु थुगाइब ngamki haina कोबोलेकोना मखा ताखि माक लेबाक अदुगी माइकैदगी रशिया की थाव सुंफमसिंग टारगेट तोरपसिंग अदुना रशियाना चथरलिब लाल असिदा सप्लाई तौगदब थावसिंग अदु थिंगनबु होतनरपनि रशिया की तोंगान सोर्सिंग माइकैदगी फोंदोरकपदा तनिको फैसिलिटी दगी थबक तोरम मियोसिंग मफम थैदोखरे लोइनन मनाक नकप न्यूज नेकाम एयरपोर्ट अदुदसु अलर्ट लौथोक्तुन यूक्रेन की ड्रोन अटैक अमा मयाई हाइना चेक्सिन थोंग लखत अनक्रे हाइरि अदुबु तत्रस्तुन लेबा रशियन अथॉरिटी की माइकैदगी रिफाइनरी अदुद मई चाकप लेते हाइना फोंदोकप लेखरे हंदकी थौदोक असि यूक्रेन की माइकैदगी अहान अटैक नते ममांगदसु मफम अदुद एयर स्ट्राइक केरक चथखरब मफमनि हाइरि मरक असिदा रशिया की फ्रंटलाइन सिटी ओइरिबा पेट्रोबस्ट लेरिबा रशियन ट्रूप्सिंगदा यूक्रेन की मिलिटरी इंटेलिजेंस स्नाइपर्सिंग अटैक चथतुना एम्बुश तौकरे हाइना यूक्रेन की GUR स्नाइपर एजेंसी की माइकैदगी हाइरि मफम असी रशियाना मनुंग हंजिनब ngamdriba मफम अम ओइबना यूक्रेन की माइकैदगी रशियन ट्रूप्सिंग अदुबु तक्थोकखिनबा मखोई माइकैदगी तोंगान लालुंगसिंग सिजिनदुना लाक्ले मदुगी मनुंग स्नाइपर्सिंग रशिया की ट्रूप्सिंग अदुदा एम्बुश तौदुना माइपाप ngamli हाइबु वफम GUR स्नाइपर एजेंसी की माइकैदगी वीडियो अमा सोशल मीडिया दा शेयर तौरली हाइनसु पाउगी सोर्स असिन मखा तारे मियामदा मतम ई पाउसिंग फंगलिबा इपाक टीवी न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी फेसबुक पेज असिबु लाइक शेयर कमेंट फॉलो अमदी सब्सक्राइब तौबिदुना तुम कोइन मियामगी सेवा तौबु ngamननबा सपोर्ट तौबियु हाइजर।